Saiton nakal sing amadi phawgak chaw ikhaida drone sunglep leptana koipai pairaga leire haire matam kuina thiba khangudraba nambol nauremdagi mioi adu ngasidi anakpa singda saru polang oina thengna khre haire police commando na meitei da thongna utkano haina mahiroi singna phongdokhre naurem thongda leiba MG college ki mahiroi singna ngasi college asigi sangbagi labi paringda salungphamda thokiba khulngakpa mahiroi amabu state force na hatkhiba amadi mioi taruk phajin khiduna thamkhiba bu yaning de haina human chain semduna protest tawkre protest asida afaspa 1958 khudak talok thokadabani salungphom gi mihat yaning de police commando sing meitei da thongna utkano phakiba khulngak pasing khudak ta thadokadabani haibanu singba kholaw kya su lawki haide Number 4 yonbi nupi amaga lawba lakpa nupi amaga PLA na pharba matung warakre aina thinkrabalamda masigi lalhalup ama oidiba People's Liberation Army PLA gi Star Force Special Task Force na drug lalonbi ni haiba nupi ama malem gi kaithel da lupa lak taraga manga romgi mamal oigadaba heroin number 4 ga konana phagalaba matungda warakre haina ngasi People's Task Force ki kangbu Imphal East ki mafam amada paumi singdo unabada phongdokre PLA ki Special Task Force na phagalaba nupi ado Imphal East district ki manung channa Khergaw awang laikai dagi nongjai mayom Zobida Begum sahi kunthraga manga mapuroiba MD Salim kawi hariba nupi singarang numidang pung 3 lom taba matamda phagat pangam khibani haili Zobida Begum dagi drug lawba lakpa Imphal East district ki manung channa haikram khong marks maning dagi kulakpam Sophia sahi kunthraga manga apokpa laikidraba kulakpam ningtemsu ngarang PLA gi Special Task Force na phagat pangam kre haikram khongdagi Sophia na Khergaw awang laikai dagi leibi Zobida Begum dagi heroin lawba lakpa matamda PLA na phagat kibani haidi ngasing asima khunai asida mayai kaba sinjak yoliba sing ase ahakpa cherak pibadi yarabani adubu lainga ki thausan na kalok mase tahanabagi akanba muknaba leiriba asi yengduna PLA na phagalaba Zobida amasung Sophia bu achamba cherak piduna matungda amuhanna tawdunaba warak watem khre haina PLA gi maike dagi phongdoraklei drug sing ase Imphal East district ki mafam amada haidoktuna mangan khre hairi